मचा कोइनरी मपा मचा सेटनरी थवाई याउद्रब हक्सांग कयाना लेमाई थक्त खोमलेन तुमखुल तानखरी लंजिल थोखरब किसी अयुक अंगनबनी आज्ञा गोपाल चाइथरुरगा कारई फिसेंग होंदोकलगा ईश्वर की थौगल चंगनबा मागी लोइनबीबु कौरई तारिबरा कांगसी खिंगलोला भगवान की सेवा थेंखिनी आज्ञा गोपाल की लोइनबी फिसेंग होंदुना फिदोन चिंखटलगा मपुरोइबगी मनाक तमना चंगलई आज्ञा गोपाल न भट्टी हाइरी लोइनबी राधिका न कांगसी खिंगली भगवान की सेवा लांग लोइरबदा आज्ञा गोपाल हाइरई ngasi होली ओरंगनी होली पला खरदी गोविंद जी दा होली सकप हलकपदा आइगी माम तोपसिदा सकप लाक्लरनी थौरांग निंगथीने तौदुना थमगदबनी नंग खरा सिल्लांग लोइनबीना खुमलई मोय आज्ञा आइदी थाजदेबु लाकदब मानदे आज्ञा गोपाल न हाइरई लाकनी करीगे लाक्लोइदोरिबा इपा इपु हाक्तक्तगी तौरक्लबनी चही अमत्तसु आइगी माम तोपसिदा होली सक्तना अबेर साइनेदना यावसंग लोइखिबा याउद्रि लोइनबीना मोय आज्ञा हंदक मालेमगी ओइना कोरोना वायरस हाइब्रा करीनो अमा संदोरकपदुना इंडिया यौरए हाय अदुना यावसंग थाबा लोइना थिंख्रे हाइना हौई ngarang numidang dukan thoklibaduda aduna achumbo oirabadi holi lakadaba mande haijaban आज्ञा गोपाल न मरक थलई यारे थाबल ग होली ग अमुक चांगदम नरकली कोरोना वायरस हाइबदुबु कयाम साथीब जानु मणिपुर दे योरकपसु नत्तबा करीगे मणिपुर दे यावसंग होली तोकन राधिकाना मोय आज्ञा ग ngangnab इतिक ओइजदी चा इसिंग होटनजरुखिगे गोपालना चंगु नथौ तौजरु इंसांग हावहल्लु राधिका इमुंग द चंखी गोपाल दी मामतो मची अमदा फमदुना लेहवी आज्ञा गोपाल वाखल द ताउदुना असुम निंगाइदुना फमली पुंग अमा हेना फमलक्लबनी राधिका दी इंसांग मना मसिंग सेंबा लोइदुना चाक मई थागतख्रबनी आज्ञा गोपाल दी करीसु तौसनगे खंदने निंगाइदुना असुम फमली करीबुदी तौदुनी ब्राह्मणनी लेकाइनी काय खुमनबिरिबनी उसोप मेला लुहोंग खोंदोंबा लाइटिंग की थबक अमा हेक लाकपदा आज्ञा गोपाल हाइदुना मियाम तानरिबनी ngasiदी उसोप मेला चटकदबा लेते होली लाकपक ngaibana ngasigi mathau oiri magi loinabi radio paiduna thorei moi आज्ञा से तरे मखाई की रेडियो पाउला ई होली लाक नि थाजदेबु आज्ञा गोपाल न चैहली नंगबु ngahak तुमिन लेयुने पाउ से हाना ताखिसी मपु मनाय ता पाउ तामिनै उचिन नाचिन पाउ लोइसिनख्रे आज्ञा गोपाल दी तरंग द ताउदुना लेख्रे मागी लोइनबीना कौरई मोय आज्ञा गोपाल ज्ञान खंगलाक लाई हा मी पुंदा थिंख्रे हाइबा ngarang numidang पुलिस ना चतुना थाबल मफम कया थुगाइख्रे हाइबा होली तौबा अबेर चाइनाबा अमत्ते याररोइदबा मागी लोइनबीना खुमलई याररोइ मोय आज्ञा युमदगी मपाल फावबा थोकपिगनो हाइरिबसिनी चंगलसी चाक इसिंग चाथोकनबा तौरुरसी आज्ञा गोपाल चाक चानिंगबगा अमत्ता पोक्त्रि अमुक हाइरई चाक चाबा फमथबगा होली सकपा अमुक लाक्लबदी अये हा ngaikhiगे लोइनबीना चंगदुम चंगलसी लाक्लरोये पुलिसने लोइना तनखाइरमलनी मखोय अनि इमुंग चंगमिनखी नुमित्तो अदुम होली लाखिद्रे यावसंगसु लोइख्रे महौसागी मतौगुम आज्ञा गोपाल ngasisu nganna hawgatuna स्नान तरुरी मागी लोइनबी कौथोक्तुना भगवानगी सेवा लांगबा लोइरी सेवा लोइबगा चटनबा होबे सेम साइ मागी लोइनबीना कदाइदे चटपीदोइनो मोय आज्ञा चथोकनु ना मयामना वा लाउनरिङै मरक्सिदा
ꯑꯩꯒ꯭ꯌꯥ ꯒꯣꯄꯥꯜꯅ ꯉꯁꯤꯅꯤꯅꯦ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯊꯣꯏꯕꯒꯤ ꯃꯆꯥꯒꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯗꯣ ꯉꯔꯥꯡꯁꯨ ꯁꯣꯏꯗꯅꯕ ꯍꯥꯏꯗꯅ ꯂꯥꯛꯂꯝꯂꯤꯕꯗꯨꯅꯤ꯫ ꯂꯣꯏꯅꯕꯤꯅ ꯃꯣꯏꯕꯨ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯕ ꯖꯥꯠꯂꯥ ꯃꯤ ꯇꯤꯟꯒꯅꯨ ꯂꯥꯎꯔꯤꯕ ꯃꯌꯥꯝꯁꯤꯗ ꯆꯥꯛꯀꯧꯕꯁꯨ ꯌꯥꯕꯨ ꯌꯥꯒꯗ꯭ꯔꯣ? ꯑꯩꯒ꯭ꯌꯥ ꯒꯣꯄꯥꯜꯅ ꯈꯨꯝꯂꯛꯏ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯔꯤꯕꯅꯣ ꯄꯪꯕꯤ ꯎꯁꯣꯞ ꯃꯦꯂꯥ ꯆꯠꯇ꯭ꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯍꯤꯡꯒꯅꯤ ꯑꯩꯈꯣꯏꯗꯤ ꯀꯣꯔꯣꯅꯥꯅ ꯁꯤꯕꯁꯨ ꯁꯤꯕ ꯆꯥꯗꯕꯒꯤ ꯁꯤꯔꯕꯁꯨ ꯁꯤꯕ ꯑꯝꯍꯥꯅꯤ꯫ ꯑꯁꯨꯝ ꯉꯥꯡꯅꯔꯤꯉꯩ ꯃꯄꯥꯜꯗ ꯃꯤ ꯀꯧꯕ ꯇꯥꯔꯛꯏ꯫ ꯑꯩꯒ꯭ꯌꯥ ꯒꯣꯄꯥꯜꯅ ꯍꯔꯤꯗꯥꯁꯅꯤꯅꯦ ꯊꯣꯛꯂꯛꯑꯦ ꯊꯣꯛꯂꯛꯑꯦ ꯍꯥꯏꯗꯨꯅ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯊꯣꯛꯈꯤ꯫ ꯑꯩꯒ꯭ꯌꯥ ꯒꯣꯄꯥꯜꯒ ꯍꯔꯤꯗꯥꯁꯀ ꯆꯥꯛꯀꯧꯕꯒꯤ ꯆꯥꯛ ꯊꯣꯡꯕ ꯆꯠꯃꯤꯟꯅꯈꯤ꯫ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯔꯥꯙꯤꯀꯥ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯍꯧꯏ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯒꯅꯨ ꯚꯒꯋꯥꯟ ꯅꯪꯅ ꯄꯨꯝꯅꯃꯛ ꯉꯥꯛꯊꯣꯛꯄꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯒ꯭ꯌꯥ ꯒꯣꯄꯥꯜ ꯑꯩꯒ꯭ꯌꯥ ꯍꯔꯤꯗꯥꯁ ꯃꯄꯥꯝ ꯆꯥꯛꯀꯧꯕꯒꯤ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯐꯥꯈ꯭ꯔꯦ ꯍꯥꯏꯅ ꯋꯥ ꯋꯥ ꯂꯥꯎꯅꯔꯛꯏ꯫ ꯔꯥꯙꯤꯀꯥ ꯃꯄꯨꯔꯣꯏꯕ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯦ ꯇꯥꯕꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯤ ꯑꯉꯥꯎꯕꯤꯒ ꯆꯞ ꯃꯥꯟꯅꯈꯔꯦ ꯊꯔꯣ ꯃꯥꯔꯣ ꯑꯣꯟꯗꯨꯅ ꯊꯣꯏꯅ ꯀꯞꯆꯈꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯈꯜꯅ ꯃꯩꯔꯤ ꯑꯣꯏꯗꯨꯅ ꯃꯩꯆꯥꯛ ꯀꯟꯈꯤꯕꯅ ꯑꯌꯨꯛꯇꯨꯃ ꯆꯔꯥ ꯍꯦꯜꯂꯤ꯫ ꯌꯥꯆꯪꯂꯛꯄꯗ ꯄꯨꯂꯤꯁꯅ ꯃꯄꯨꯔꯣꯏꯕꯕꯨ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯗ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯇꯅꯕ ꯈꯪꯍꯜꯂꯝꯃꯤ꯫ ꯇꯉꯥꯏ ꯐꯗꯕ ꯃꯔꯝ ꯊꯣꯛꯇꯕꯃꯛ ꯌꯥꯗ꯭ꯔꯕꯁꯨ ꯃꯥꯛꯁ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔ ꯁꯤꯖꯤꯟꯅꯕ ꯀꯥꯎꯕ ꯌꯥꯗꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯈꯜꯗ ꯃꯤꯄꯥꯏꯖꯕꯅ ꯉꯥꯎꯔꯕꯤ ꯔꯥꯙꯤꯀꯥ ꯃꯄꯨꯔꯣꯏꯕ ꯎꯕꯗ ꯅꯨꯡꯉꯥꯏꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯇ ꯂꯩꯖꯕꯅꯤ꯫ ꯑꯩꯒ꯭ꯌꯥ ꯒꯣꯄꯥꯜ ꯃꯃꯥ ꯃꯄꯥꯅ ꯃꯊꯟꯇ ꯄꯣꯛꯄꯤꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯤ꯫ ꯑꯩꯒ꯭ꯌꯥ ꯒꯣꯄꯥꯜ ꯑꯃꯗꯤ ꯔꯥꯙꯤꯀꯥ ꯃꯈꯣꯏ ꯑꯅꯤꯒꯤꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛꯇ ꯄꯣꯛꯄꯅꯤ꯫ ꯃꯗꯨꯁꯨ ꯑꯀꯟꯕ ꯑꯅꯥꯕ ꯑꯃꯗꯒꯤ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯤ꯫ ꯂꯩꯖꯕ ꯃꯔꯜ ꯃꯊꯨꯝ ꯀꯥꯏꯊꯣꯛꯇꯨꯅ ꯃꯆꯥꯕꯨ ꯀꯟꯅꯕ ꯍꯣꯠꯅꯖꯈꯤ꯫ ꯑꯗꯨꯕꯨ ꯃꯔꯜ ꯂꯣꯏꯕ ꯅꯠꯇꯅ ꯃꯆꯥꯕꯨꯗꯤ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯇ ꯏꯪꯅ ꯆꯤꯛꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯍꯤꯡꯖꯕꯅꯤ꯫ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯈꯣꯡꯖꯦꯜꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯌꯥꯡꯁꯤꯜꯂꯛꯏ꯫ ꯂꯣꯛꯗꯥꯎꯟ ꯍꯥꯡꯗꯣꯔꯛꯀꯗꯕꯣꯏ ꯃꯅꯤꯡꯉꯤ ꯃꯈꯥ ꯇꯥꯅ ꯂꯣꯛꯗꯥꯎꯟ ꯍꯦꯛꯇ ꯁꯥꯡꯗꯣꯛꯈꯤ꯫ ꯎꯁꯣꯞ ꯃꯦꯂꯥ ꯇꯣꯏꯕ ꯂꯝꯗꯝꯁꯤꯗ ꯅꯣꯡꯃꯇ ꯄꯣꯊꯥꯕ ꯐꯪꯖꯔꯝꯗꯕ ꯑꯩꯒ꯭ꯌꯥ ꯒꯣꯄꯥꯜ ꯉꯁꯤꯗꯤ ꯃꯄꯨꯡ ꯐꯥꯅ ꯄꯣꯊꯥꯔꯦ꯫ ꯑꯗꯨꯕꯨ ꯆꯈꯥꯎꯒꯤ ꯂꯥꯟꯗꯤ ꯀꯟꯁꯤꯜꯂꯛꯂꯤ꯫ ꯂꯩꯕꯥꯛꯀꯤ ꯑꯆꯧꯕ ꯎꯁꯣꯞꯇ ꯃꯤ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯇꯤꯟꯕ ꯀꯌꯥ ꯑꯩꯒ꯭ꯌꯥ ꯒꯣꯄꯥꯜꯅ ꯄꯨꯖꯥꯔꯤ ꯑꯣꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯤꯗ ꯀꯗꯥꯏꯗꯒꯤ ꯃꯤ ꯂꯤꯁꯤꯡ ꯇꯤꯟꯕ ꯎꯁꯣꯞ ꯇꯧꯔꯨꯒꯅꯤ? ꯃꯤ 50-100 ꯇꯤꯟꯕ ꯐꯥꯎꯕ ꯄꯥꯡꯅ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯁꯤꯗ ꯑꯩꯒ꯭ꯌꯥ ꯒꯣꯄꯥꯜ ꯃꯥꯝꯇꯣꯞ ꯃꯆꯤ ꯑꯃꯗ ꯐꯝꯂꯤ꯫ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯅꯥꯕꯨꯟ ꯑꯃ ꯀꯣꯟꯗꯨꯅ ꯀꯥꯔꯛꯏ꯫ ꯃꯄꯨꯔꯣꯏꯕꯅ ꯐꯝꯂꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯔꯥꯙꯤꯀꯥꯅ ꯍꯥꯏꯔꯛꯏ ꯃꯣꯏ ꯑꯩꯒ꯭ꯌꯥ ꯍꯪꯆꯤꯠꯁꯦ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯅꯤ꯫ ꯍꯌꯦꯡꯗꯤ ꯚꯒꯋꯥꯟꯗ ꯀꯠꯅꯕ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯂꯩꯔꯨꯗꯕ ꯌꯥꯔꯣꯏ꯫ ꯄꯨꯡ 9ꯗꯒꯤ 12 ꯐꯥꯎꯕꯗꯤ ꯀꯩꯊꯦꯜ ꯃꯆꯥ ꯍꯥꯡꯉꯤ ꯍꯥꯏ꯫ ꯍꯌꯦꯡ ꯀꯩꯊꯦꯜ ꯉꯥꯏꯍꯥꯛ ꯂꯦꯡꯊꯣꯛꯂꯨꯁꯤꯔꯥ? ꯑꯩꯒ꯭ꯌꯥ ꯒꯣꯄꯥꯜꯅ ꯈꯨꯝꯂꯛꯏ ꯀꯩꯊꯦꯜ ꯆꯠꯄꯕꯨꯗꯤ ꯑꯔꯥꯏꯕꯅꯤ ꯈꯨꯠꯇ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯦ꯫ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯎꯁꯣꯞ ꯃꯦꯂꯥ ꯆꯠꯂꯛꯇ꯭ꯔꯤꯕꯁꯦ꯫ ꯄꯨꯂꯤꯁꯅ ꯐꯥꯔꯨꯕ ꯅꯨꯃꯤꯠꯇꯨꯗꯒꯤꯅꯤ ꯉꯁꯤ ꯐꯥꯎꯕ ꯆꯠꯇ꯭ꯔꯤ꯫ ꯂꯩꯔꯝꯕ ꯄꯩꯁꯥ ꯈꯔꯗꯨꯁꯨ ꯃꯄꯥꯜꯗꯒꯤ ꯄꯣꯠ ꯄꯨꯁꯤꯜꯂꯛꯄ ꯂꯦꯞꯂꯅꯤ ꯍꯥꯏꯗꯨꯅ ꯆꯦꯡ ꯍꯋꯥꯏ ꯂꯣꯏꯅ ꯂꯩꯊꯣꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯅꯪꯕꯨ ꯈꯪꯕꯗꯥꯏꯅꯦ꯫ ꯔꯥꯙꯤꯀꯥ ꯈꯨꯝꯐꯝ ꯈꯪꯗꯦ꯫ ꯇꯁꯦꯡꯅꯁꯨ ꯃꯥꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯐꯅꯌꯥꯝꯅ ꯂꯩꯁꯤꯜꯍꯧꯔꯤꯕꯅꯤ꯫ ꯔꯥꯙꯤꯀꯥ ꯈꯨꯝꯐꯝ ꯈꯪꯗꯦ꯫ ꯇꯁꯦꯡꯕꯁꯨ ꯃꯥꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯐꯅꯌꯥꯝꯅ ꯂꯩꯁꯤꯜꯍꯧꯕꯅꯤ꯫ ꯔꯥꯙꯤꯀꯥꯅ ꯇꯞꯂꯞꯅ ꯈꯨꯝꯂꯛꯏ ꯃꯣꯏ ꯑꯩꯒ꯭ꯌꯥ ꯚꯒꯋꯥꯟꯒꯤꯅꯤ ꯇꯧꯗꯕꯗꯤ ꯌꯥꯔꯣꯏ꯫ ꯀꯝꯗꯧꯅꯤ? ꯑꯊꯦꯟꯄꯣꯠꯀ ꯑꯃꯠꯇ ꯀꯥꯔꯛꯂꯔꯣꯏꯗꯕ ꯖꯥꯠꯂꯥ? ꯑꯩꯒ꯭ꯌꯥ ꯒꯣꯄꯥꯜꯅ ꯍꯥꯏꯔꯛꯏ ꯊꯥꯖꯗꯦꯗ ꯀꯥꯔꯛꯀꯗꯕ ꯃꯥꯟꯗꯦ꯫ ꯊꯥꯖꯗꯦ ꯑꯊꯦꯟꯄꯣꯠꯀ ꯀꯥꯔꯛꯀꯅꯤ ꯍꯥꯏꯕ꯫ ꯔꯥꯙꯤꯀꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯣꯏ ꯑꯩꯒ꯭ꯌꯥ ꯀꯩꯅꯣꯝꯇꯗꯤ ꯈꯟꯅꯁꯤ꯫ ꯀꯩꯗꯧꯕꯒꯦ? ꯑꯩꯒ꯭ꯌꯥ ꯒꯣꯄꯥꯜꯅ ꯈꯨꯝꯂꯛꯏ
ꯈꯟꯅꯕ ꯍꯥꯏꯕꯕꯨ ꯃꯪꯒꯜ ꯎꯇꯤ ꯇꯧꯔꯒ ꯂꯣꯏꯁꯤꯟꯕ ꯍꯥꯏꯗꯨꯅꯤ ꯚꯒꯋꯥꯟꯒꯤ ꯁꯣꯏꯗꯅꯕ꯫ ꯔꯥꯙꯤꯀꯥꯅ ꯃꯣꯏ ꯑꯩꯒ꯭ꯌꯥ ꯃꯣꯏꯒꯤ ꯂꯣꯛꯗꯥꯎꯟ ꯍꯥꯏꯕꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯇꯧꯈꯤꯗꯣꯏꯕ ꯖꯥꯠꯅꯣ? ꯑꯩꯒ꯭ꯌꯥ ꯒꯣꯄꯥꯜꯅ ꯈꯪꯗꯦ ꯑꯩꯁꯨ ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯏꯗꯣꯔꯤꯕꯅꯣ꯫ ꯑꯅꯥꯕꯒꯤ ꯃꯁꯤꯡꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯑꯩꯈꯣꯏꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯈꯤꯅꯤ? ꯆꯥꯗꯕꯅ ꯁꯤꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯣꯔꯣꯅꯥꯅ ꯍꯥꯠꯀꯗꯧꯔꯤꯕ꯭ꯔꯥ? ꯂꯣꯏꯅꯕꯤꯅ ꯃꯣꯏ ꯑꯩꯒ꯭ꯌꯥ ꯍꯥꯏꯍꯩꯗꯕ ꯉꯥꯛꯇ ꯍꯦꯛꯇ ꯍꯥꯏꯕꯤꯔꯦ꯫ ꯀꯔꯤꯒꯤ ꯁꯤꯒꯅꯤ? ꯆꯥꯗꯕꯒꯤꯁꯨ ꯁꯤꯔꯣꯏ, ꯀꯣꯔꯣꯅꯥꯅꯁꯨ ꯁꯤꯔꯣꯏ꯫ ꯒꯣꯚꯔꯟꯃꯦꯟꯠꯅ ꯆꯥꯅ ꯊꯛꯅꯕ ꯌꯦꯟꯕ ꯍꯧꯔꯅꯤ ꯍꯥꯏꯔꯤꯕꯁꯤꯗꯤ ꯃꯣꯏꯒꯤ ꯀꯣꯔꯣꯅꯥꯗꯨꯗꯤ ꯏꯁꯤꯡ ꯑꯁꯥꯕ ꯊꯛꯂꯗꯤ ꯍꯦꯛꯇ ꯐꯩ ꯍꯥꯏꯗ꯫ ꯑꯩꯒ꯭ꯌꯥ ꯒꯣꯄꯥꯜꯗꯨ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯇꯧꯗꯨꯗ꯫ ꯀꯔꯤ ꯍꯥꯏꯕ ꯏꯁꯤꯡ ꯑꯁꯥꯕ ꯊꯛꯂꯒ ꯐꯩ ꯍꯥꯏꯕ? ꯀꯗꯥꯏꯗꯒꯤ ꯆꯣꯏꯔꯣꯜꯅꯣ? ꯏꯁꯤꯡ ꯑꯁꯥꯕ ꯊꯛꯂꯒ ꯐꯔꯗꯤ ꯗꯣꯛꯇꯔꯁꯤꯡꯅ ꯋꯥꯅ ꯂꯥꯌꯦꯡꯂꯤꯕꯁꯤ ꯂꯥꯌꯦꯡꯈꯤꯗ꯭ꯔꯣ? ꯑꯅꯥꯕꯒꯤ ꯃꯁꯤꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤꯕꯁꯤ ꯍꯦꯟꯒꯠꯂꯛꯂꯔꯣꯏꯅꯦ? ꯀꯔꯤ ꯍꯥꯏꯕ? ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯔꯣꯏ, ꯒꯣꯚꯔꯟꯃꯦꯟꯠꯅ ꯆꯥꯅ ꯊꯛꯅꯕ ꯄꯤꯒꯅꯤ ꯍꯥꯏꯕ? ꯃꯊꯪ ꯃꯈꯣꯏꯒꯤ ꯈꯞꯅꯍꯧꯔꯒ ꯑꯩꯈꯣꯏꯗ ꯐꯪꯗꯧꯔꯤꯕꯁꯤꯅ ꯈꯨꯠꯌꯥ ꯑꯃꯠꯇꯅꯤ꯫ ꯃꯗꯨ ꯆꯥꯔꯒ ꯑꯩꯈꯣই ꯍꯤꯡꯈꯤꯗꯧꯔꯤꯕ꯫ ꯑꯩꯒ꯭ꯌꯥ ꯒꯣꯄꯥꯜꯒꯤ ꯀꯔꯦꯝꯅꯕ ꯋꯥꯉꯥꯡꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯏꯁꯤꯡ ꯁꯅꯥꯕꯨꯟꯗꯨ ꯄꯨꯈꯠꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯩꯒ꯭ꯌꯥ ꯒꯣꯄꯥꯜꯅ ꯈꯥꯝꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯐꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅꯁꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯏꯆꯥ ꯀꯟꯕ ꯉꯝꯈꯤꯗꯦ꯫ ꯂꯩꯉꯥꯛꯅ ꯀꯌꯥ ꯌꯥꯝꯕ ꯃꯤ ꯀꯟꯕ ꯉꯝꯒꯅꯤ? ꯃꯆꯥꯅꯨꯄꯥ ꯄꯜꯂꯛꯄꯗꯨꯗ ꯔꯥꯙꯤꯀꯥꯒꯤ ꯃꯤꯠꯂꯨ ꯅꯥꯄꯣꯝꯗꯨ ꯄꯤꯔꯥꯡꯏ ꯍꯧꯔꯛꯏ꯫ ꯃꯃꯥꯏ ꯑꯗꯨ ꯄꯤꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯤ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯄꯥꯎꯈꯨꯝꯗꯤ ꯑꯃꯠꯇ ꯄꯤꯔꯝꯗꯅ ꯅꯨꯡ ꯍꯤꯛꯇꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯩꯒ꯭ꯌꯥ ꯒꯣꯄꯥꯜ ꯈꯪꯏ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯄꯨꯔꯤꯕ ꯃꯩꯆꯥꯛꯗꯨ꯫ ꯑꯩꯒ꯭ꯌꯥ ꯒꯣꯄꯥꯜꯁꯨ ꯃꯆꯥ ꯀꯥꯏꯅꯈꯤꯕꯒꯤ ꯃꯩꯆꯥꯛ ꯄꯨꯔꯤꯕꯅꯤ꯫ ꯋꯥꯅ ꯃꯊꯃꯣꯏꯗ ꯐꯥꯖꯤꯟꯗꯨꯅ ꯈꯥꯡꯂꯤꯕꯅꯤ꯫ ꯕ꯭ꯔꯥꯍꯃꯟꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯗꯒꯤ ꯍꯦꯟꯕ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯠꯇꯁꯨ ꯍꯩꯍꯧꯗꯦ꯫ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯤ꯫ ꯀꯔꯤ ꯇꯧꯅꯤ ꯈꯪꯐꯝ ꯈꯪꯗꯦ꯫ ꯊꯕꯛ ꯑꯃꯗ ꯁꯨꯗꯅ ꯁꯔꯀꯥꯔꯅ ꯀ꯭ꯂꯕꯅ ꯄꯤꯔꯛꯄ ꯆꯥꯛꯊꯨꯡ ꯑꯗꯨꯅꯗꯤ ꯍꯤꯡꯕ ꯉꯝꯂꯣꯏ ꯈꯪꯏ꯫ ꯍꯤꯡꯗꯕꯗꯤ ꯌꯥꯗꯦ, ꯀꯔꯤ ꯎꯄꯥꯏꯅ ꯍꯤꯡꯒꯅꯤ? ꯌꯣꯝꯄꯥꯛ ꯄꯥꯏꯗꯨꯅ ꯍꯤꯡꯗꯕꯗꯤ ꯌꯥꯗꯦ, ꯀꯔꯤ ꯎꯄꯥꯏꯅ ꯍꯤꯡꯒꯅꯤ? ꯌꯣꯝꯄꯥꯛ ꯄꯥꯏꯗꯨꯅ ꯑꯩꯕꯨ ꯍꯧꯖꯤꯛ ꯍꯤꯡꯒꯣꯜ ꯀꯣꯏꯕ ꯍꯧꯔꯗꯔꯥ? ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯌꯨꯝꯗꯒꯤ ꯊꯣꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯑꯩꯒ꯭ꯌꯥ ꯒꯣꯄꯥꯜꯅ ꯍꯪꯂꯛꯏ, ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯔꯥꯙꯤꯀꯥꯅ ꯑꯣꯟꯁꯤꯟꯗꯨꯅ ꯊꯣꯡꯒꯥꯜꯗꯅꯤ, ꯑꯩꯒ꯭ꯌꯥ ꯒꯣꯄꯥꯜꯅ ꯍꯥꯏꯔꯛꯏ꯫ ꯈꯥꯎꯗꯨꯒ ꯊꯣꯡꯒꯥꯜꯗꯗꯤ ꯀꯩꯗꯧꯔꯨꯗꯣꯔꯤꯕ? ꯔꯥꯙꯤꯀꯥꯅ ꯄꯥꯎꯈꯨꯝꯂꯛꯏ꯫ ꯃꯣꯏ ꯑꯩꯒ꯭ꯌꯥ ꯊꯣꯡꯒꯥꯜꯗ ꯆꯦꯡ ꯍꯋꯥꯏ ꯌꯦꯟꯕ ꯂꯥꯛꯂꯤ, ꯂꯧꯕ ꯊꯣꯛꯄꯤꯔꯛꯑꯣꯅ ꯂꯥꯎꯔꯤꯕ ꯑꯁꯤ ꯍꯥꯏꯐꯦꯠꯇ ꯊꯣꯛꯆꯔꯨꯒꯦ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯂꯣꯏꯅꯕꯤ ꯍꯣꯕꯦ ꯍꯣꯕꯦ ꯊꯣꯛꯈꯤ꯫ ꯑꯩꯒ꯭ꯌꯥ ꯒꯣꯄꯥꯜꯅ ꯃꯆꯨꯗ ꯁꯣꯜꯍꯧꯏ꯫ ꯏꯅꯥꯛ ꯈꯨꯟꯕ ꯇꯔꯥꯅ ꯂꯥꯏꯔꯕ ꯑꯃ ꯁꯧꯒꯠꯄ ꯉꯝꯗꯦ ꯍꯥꯏꯅꯔꯤꯕꯗꯨꯅꯤ꯫ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯧꯒꯠꯄꯤꯕ ꯉꯝꯒꯅꯤ? ꯀ꯭ꯂꯕ NGOꯒꯤ ꯇꯦꯡꯕꯥꯡꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯒꯅꯤ? ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯇꯕ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏ ꯍꯤꯡꯒꯗꯔꯥ? ꯀꯔꯤ ꯎꯄꯥꯏꯅ ꯍꯤꯡꯒꯅꯤ? ꯅꯨꯃꯤꯠꯇꯨꯃ ꯑꯩꯒ꯭ꯌꯥ ꯒꯣꯄꯥꯜ ꯋꯥꯈꯜ ꯂꯪꯖꯦꯜ ꯄꯨꯟꯗꯨꯅ ꯃꯤꯠꯀꯛꯂꯥ ꯑꯃꯠꯇ ꯎꯏꯁꯤꯟꯕ ꯌꯥꯗꯅ ꯑꯍꯤꯡ ꯃꯤꯡꯁꯦꯜ ꯍꯥꯡꯈꯤ꯫ ꯅꯣꯡ ꯉꯥꯟꯐꯣꯡ ꯇꯧꯔꯛꯄ ꯑꯌꯨꯛ ꯌꯦꯡꯈꯣꯡ ꯇꯝꯂꯛꯄꯗ ꯑꯩꯒ꯭ꯌꯥ ꯒꯣꯄꯥꯜ ꯏꯔꯨ-ꯁꯥꯟꯊꯦꯡꯂꯨꯔꯒ ꯏꯁꯅꯥꯟ ꯂꯣꯏꯔꯕꯗ ꯂꯣꯏꯅꯕꯤꯒ ꯂꯣꯏꯅꯅ ꯚꯒꯋꯥꯟꯒꯤ ꯁꯦꯕꯥ ꯂꯥꯡꯃꯤꯟꯅꯈ꯭ꯔꯦ꯫ ꯑꯩꯒ꯭ꯌꯥ ꯒꯣꯄꯥꯜ ꯃꯄꯨꯛꯅꯤꯡ ꯆꯣꯏꯊꯣꯛꯇꯅ ꯚꯒꯋꯥꯟꯗ ꯍꯪꯖꯔꯤ, ꯀꯔꯤ ꯎꯄꯥꯏꯅ ꯍꯤꯡꯒꯅꯤ? ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯋꯥꯕꯒꯤ ꯄꯟꯈꯩ ꯂꯩꯔꯛꯇ꯭ꯔꯕꯗꯤ ꯄꯨꯡꯀꯠ ꯀꯠꯊꯣꯛꯇꯨꯅ ꯏꯁꯣꯔꯗ ꯆꯪꯖꯩ꯫ ꯚꯒꯋꯥꯟꯒꯤ ꯄꯨꯖꯥ ꯂꯣꯏꯕꯒ ꯂꯣꯏꯅꯕꯤ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯔꯨꯅꯕ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯑꯩꯒ꯭ꯌꯥ ꯒꯣꯄꯥꯜꯗꯤ ꯊꯣꯡꯒꯥꯜꯗ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯊꯧꯖꯤꯜꯂꯛꯏ꯫
ꯑꯩꯒ꯭ꯌꯥ ꯒꯣꯄꯥꯜ ꯎꯕꯗ ꯒꯥꯔꯤ ꯈꯥꯝꯂꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯈꯨꯔꯨꯝꯃꯤ꯫ ꯑꯩꯒ꯭ꯌꯥ ꯒꯣꯄꯥꯜꯅ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯍꯥꯏꯗꯨꯅ ꯍꯧꯒꯠꯄꯤꯔꯒ ꯃꯥꯝꯇꯣꯞ ꯃꯆꯤ ꯑꯃꯗ ꯐꯝꯃꯤꯟꯅꯩ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯒ꯭ꯌꯥ ꯂꯥꯛꯂꯤꯕ ꯇꯥꯡ 10 ꯁꯖꯤꯕꯨꯒꯤ 19ꯅꯤ ꯄꯥꯟꯕꯁꯤꯗ ꯏꯃꯥꯒꯤ ꯐꯤꯔꯣꯏ ꯊꯣꯛꯂꯤ꯫ ꯑꯩꯒ꯭ꯌꯥꯅ ꯈꯔ ꯂꯥꯡꯕꯤꯅꯕ ꯍꯥꯏꯖꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩꯒ꯭ꯌꯥ ꯒꯣꯄꯥꯜꯅ ꯈꯨꯝꯂꯛꯏ, ꯑꯗꯨꯕꯨ ꯇꯧꯕꯕꯨ ꯌꯥꯒꯗ꯭ꯔꯥ ꯂꯣꯛꯗꯥꯎꯟꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯁꯤꯗ? ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯤ ꯌꯥꯝꯒꯗꯕ ꯅꯠꯇꯦ, ꯕꯥꯔꯇꯣꯟꯒ ꯑꯃꯠꯇ ꯇꯧꯗ꯭ꯔꯤ, ꯈꯪꯅꯕ ꯇꯉꯥꯏ ꯐꯗꯕ ꯈꯔꯇ ꯍꯥꯏꯕꯅꯤ, ꯃꯤ 30 ꯃꯨꯛꯇꯅꯤ꯫ ꯂꯣꯛꯗꯥꯎꯟꯒꯤꯕꯨꯗꯤ ꯌꯥꯒꯅꯤ, ꯂꯨꯍꯣꯡꯕ ꯗꯦꯕ ꯀꯔꯃ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯕ ꯊꯕꯛ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯌꯥꯏ ꯍꯥꯏꯈ꯭ꯔꯦ, ꯃꯤ ꯌꯥꯝꯍꯟꯗ꯭ꯔꯒ ꯂꯣꯏꯔꯦ꯫ ꯑꯩꯒ꯭ꯌꯥ ꯅꯧꯅ ꯂꯥꯛꯂꯤꯕ ꯂꯩꯅꯥꯁꯤꯒꯤ ꯍꯤꯗꯥꯛ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ, ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯥꯟꯊꯣꯛꯈꯤꯕꯁꯨ ꯉꯝꯗ꯭ꯔꯤ, ꯍꯧꯖꯤꯛꯇꯤ ꯂꯩꯅꯥꯁꯤꯒ ꯁꯥꯒꯣꯟꯅꯅ ꯍꯤꯡꯕ ꯇꯝꯕ ꯇꯥꯕꯅꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯌꯥꯅꯤꯡꯕ ꯎꯠꯂꯗꯨꯅ ꯑꯩꯒ꯭ꯌꯥ ꯒꯣꯄꯥꯜ ꯃꯀꯣꯛ ꯅꯣꯝꯃꯤ, ꯃꯆꯤꯟꯗ ꯍꯥꯏꯔꯛꯏ, ꯁꯥꯒꯣꯟꯅꯅ ꯍꯤꯡꯕ ꯇꯥꯕꯅꯤ꯫ We shall overcome, we shall overcome, we shall overcome someday. Oh, deep in my heart, I do believe we shall overcome someday. Aikoy na ngamlakini, aikoy na ngamlakini, aikoy na ngamlakini nong madi. Ay hak na tajali, ay ko'y nangamlakinin.